Hello, hi. I sound PR ya da bro. Lighting asidi pudhar krem thakpagi. Lighting mammani ko. Duna. Mamma su mamma ngak toge. Mai abda pau khra pige. Pau khra pige di matam khra ki mamang da ina post thagat ki kai no ha matam da hojik taunariba mawong si lalong si ikoi gi lo tampak ta long tan bagi mawong masathak pa yai. ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯇꯛꯈꯠꯇꯅ ꯐꯥꯔꯛꯄ ꯌꯥꯏ ꯆꯤꯡꯗꯅ ꯐ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯃꯝꯃꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯂꯩ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯁꯤ ꯃꯥꯟꯅꯕꯅ ꯐꯩ ꯑꯗꯨꯒ ꯃꯤ ꯐꯥꯔꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯂꯥꯡꯒ ꯑꯇꯩꯗꯅ ꯇꯨꯃꯤꯟꯅ ꯅꯣꯔꯃꯦꯜꯗ ꯂꯩꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯨꯟ ꯉꯥꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯑꯝꯇꯪ ꯒꯃꯦꯟꯅ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯗꯤ ꯁꯦꯟꯇꯔꯗꯒꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯀꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯂꯛꯇꯕꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯅꯤꯅ ꯂꯧꯏ ꯃꯣꯏ ꯄ꯭ꯔꯤꯄꯥꯛ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯁꯤ ꯃꯣꯏ ꯐꯥꯔꯤꯁꯤ ꯇꯔꯨꯛꯇꯨ ꯄ꯭ꯔꯤꯄꯥꯛꯅꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯅꯗꯤ ꯃꯗꯨ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯤ ꯍꯥꯏꯔꯤ ꯃꯈꯨꯠꯇ ꯍꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯃꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝꯁ ꯄꯥꯏꯕ ꯌꯥꯗꯦꯕ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯒꯅꯦꯕꯀꯣ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯤ ꯌꯥꯏꯑꯕꯀꯣ ꯃꯣꯏꯒꯤ ꯁꯨꯒꯤ ꯃꯔꯨꯝꯗ ꯁꯨ ꯌꯥꯎꯕꯁꯨ ꯌꯥꯎꯗꯕꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯨ ꯌꯥꯎꯕꯒꯤ ꯇꯥꯏꯞ ꯁꯨꯁꯤ ꯀꯦꯗꯔ ꯃꯁꯤꯡ ꯀꯌꯥꯅꯣ ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯗ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯇꯧꯅꯔꯤꯕ ꯀꯦꯗꯔ ꯃꯁꯤꯡꯅ ꯀꯌꯥꯅꯣ ꯆꯞ ꯆꯥꯅꯁꯨ ꯂꯥꯎꯊꯣꯛꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯎꯔꯤꯈꯩ ꯌꯥꯎ ꯌꯥꯕ꯭ꯔꯥ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ KNOꯒꯨꯝꯕ KNAꯒꯨꯝꯕ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯕ꯭ꯔꯥ external aggression and internal disturbance na harise automatic adum la adamni article 355 hojik tawrisini akoi armed forces special power act 1958 thamjilaktana hojik sipai singna natragana state force na power paida isini adu ngasi kitu fake encounter ni hairi kharamana natragana hek ubuga kaporabama kogi kapada ama kogi ꯇꯨꯕꯗꯒꯤ ꯄꯨꯈꯠꯄꯗ ꯍꯣꯁꯄꯤꯇꯥꯜ ꯂꯝꯕꯤꯗ ꯂꯩꯇꯕ꯭ꯔꯥ ꯑꯥꯗ ꯃꯥꯅ ꯁꯤꯅ ꯄꯣꯔꯛꯏꯕ꯭ꯔꯥ ꯍꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯁꯤꯔꯦ ꯍꯥꯏꯕꯗꯤ ꯌꯥꯎꯔꯦ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗꯀꯣ ꯑꯗꯨꯅ ꯃꯁꯤ ꯁꯂꯨꯡꯕꯝꯒꯤ ꯊꯧꯗꯣꯛꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯣꯏꯁꯤ ꯁꯦꯟ ꯈꯥꯏꯕ ꯂꯥꯛꯄꯅꯤ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯅ ꯁꯦꯟ ꯈꯥꯏꯕꯒꯤꯅꯤꯅ ꯍꯥꯏ ꯃꯔꯥꯜ ꯄꯤꯔꯤ ꯄꯨꯂꯤꯁꯅꯗꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅꯗꯤ ꯈꯨꯟ ꯉꯥꯛꯆꯕꯒ ꯂꯩꯕꯅꯤ ꯃꯈꯣꯏꯁꯤ ꯈꯨꯟ ꯉꯥꯛꯄꯒꯤꯗꯃꯛ ꯂꯩꯕꯅꯤ ꯃꯣꯏ ꯐꯥꯕꯤꯕꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯅꯤ ꯍꯥꯏꯗꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯑꯍꯥꯟꯕ ꯔꯤꯖꯜꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯣꯠꯁꯤ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯤ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯁ꯭ꯄꯣꯠꯇꯗꯤ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔ ꯍꯪꯕꯗ ꯃꯐꯝꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯑꯅ ꯍꯥꯏꯕꯒꯤ ꯃꯁꯤꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯔꯤꯄꯣꯔꯠꯅꯤꯀꯣ ꯑꯗꯣ ꯀꯥꯞꯅꯈꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅ ꯇꯥꯔꯒꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯀꯥꯞꯅꯕꯗ ꯃꯈꯣꯟ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 5 ꯑꯣꯏꯔꯁꯨ 10 ꯑꯣꯏꯔꯁꯨ ꯅꯣꯡꯃꯩ ꯃꯈꯣꯟꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯅꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯈꯣꯟꯗꯤ ꯏꯊꯣꯛ ꯊꯣꯛꯈꯤꯗꯦ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯊꯣꯛꯈꯤꯗꯦ ꯑꯅ ꯍꯥꯏꯔꯤꯕꯀꯣ ꯀꯃꯥꯏꯅ ꯇꯧꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯤ ꯃꯈꯣꯟ ꯊꯣꯛꯀꯗꯕꯅꯤ ꯂꯩꯀꯥꯏꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯈꯣꯟ ꯇꯥꯒꯗꯕꯅꯤ ꯇꯥꯈꯤꯗꯦꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣই ꯄꯥꯎꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃ ꯍꯥꯏ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯃꯔꯣꯜ ꯑꯃ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯃ ꯍꯥꯏ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯅ ꯑꯃ ꯍꯥꯏ ꯀꯟꯐ꯭ꯌꯨꯁꯇꯤ ꯈꯔ ꯆꯠꯂꯦ ꯑꯩꯈꯣꯏꯗ ꯆꯃꯝꯅꯔꯦ ꯀꯣ ꯃꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯣꯁꯠ ꯇꯧꯗ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕ ꯔꯤꯄꯣꯔꯠꯁꯨ ꯑꯩꯈꯣꯏ ꯊꯝꯒꯅꯤ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛꯅ ꯄꯤꯕꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛ ꯑꯗꯨꯝ ꯊꯝꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯨꯒꯤ ꯃꯔꯨꯝꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯁꯣꯝꯗꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤꯗꯤ ꯀꯔꯤꯒꯤ ꯃꯤꯆꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ
ꯐꯥꯒꯠꯂꯨ ꯂꯣꯏ ꯐꯥꯔꯛꯑꯣꯅ ꯑꯣꯔꯗꯔ ꯄꯤꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯒꯠꯈ꯭ꯔꯒꯗꯤ ꯐ꯭ꯔꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯒ ꯇꯝꯄꯥꯛꯀꯤ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯕ ꯇꯥꯒꯦ ꯑꯩꯈꯣꯏ ꯀꯅꯥꯅ ꯍꯨ ꯋꯤꯜ ꯄ꯭ꯔꯣꯇꯦꯛ ꯑꯁ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯀꯃꯟ ꯆꯞ ꯄꯥꯊꯣꯛꯆꯒꯦ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯑꯁꯐꯥꯠ ꯍꯧꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯇꯧꯔꯤꯅꯦꯅ ꯑꯗꯒꯤ 26 ꯖꯅꯋꯥꯔꯤꯒꯤ ꯃꯦꯗꯜ ꯇꯥꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯃꯅꯤ 26 ꯖꯅꯋꯥꯔꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯒꯦꯂꯦꯟꯇ꯭ꯔꯤ ꯑꯦꯋꯥꯔꯗꯅꯆꯤꯡꯕ ꯈꯔ ꯑꯗꯨꯝ ꯇꯧꯅꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯕꯨꯡ ꯏꯕꯣꯕꯤ ꯃꯇꯝꯒꯤ ꯄꯣꯠꯇꯨ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯅ ꯉꯁꯤ ꯀꯃꯦꯟ ꯌꯥꯝꯅ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯁꯤꯡꯗꯨ ꯑꯩꯅ ꯈꯣꯝꯒꯠꯆꯕꯅꯤ ꯃꯗꯨꯅ ꯍꯥꯟꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯒꯤ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯗꯨ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯃꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯆꯔꯩ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯀꯦ ꯆꯨꯝꯃꯦ ꯈꯨꯃꯟ ꯆꯥꯛ 26 ꯖꯅꯋꯥꯔꯤꯁꯤ ꯅꯛꯑꯦ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯅꯤ ꯑꯗꯨ ꯊꯥ ꯑꯃꯒ ꯈꯤꯇꯪ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯀꯨꯝꯕ ꯊꯥꯒꯠꯀꯗ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯂꯥꯛꯏꯕꯗꯤ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯥꯏꯔꯤ ꯃꯣꯏ ꯄꯣꯁ ꯊꯥꯒꯠꯄ ꯑꯩ ꯊꯦꯡꯅꯔꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯕꯅꯤꯅ ꯃꯤ ꯍꯥꯠꯂꯕꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯁꯨꯃꯥꯏꯅ ꯐꯨꯗꯠꯅꯗꯅ ꯀꯥꯞꯊꯠꯅꯗꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯀꯨꯀꯤꯅ ꯄꯥꯜꯍꯧꯔꯣꯏꯗ꯭ꯔꯥ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯃꯩꯇꯩ ꯅꯠꯇꯕ ꯅꯟ ꯃꯩꯇꯩꯁꯤꯡꯅ ꯄꯥꯜꯍꯧꯔꯣꯏꯗ꯭ꯔꯥ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯐꯥꯊꯕꯤꯌꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯈꯨꯠ ꯊꯥꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯇꯣꯛꯅꯕ ꯀꯧꯏ ꯑꯗꯨꯅ ꯂꯥꯟꯅ ꯃꯤꯒ ꯇꯧꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯔꯦ ꯐꯦꯁꯕꯨꯛꯁꯤꯗ ꯉꯁꯤꯁꯤ ꯑꯩ ꯀꯃꯦꯟ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯑꯣꯟꯁꯤꯜꯂꯤꯕ ꯁꯨꯃꯥꯏꯅ ꯀꯨꯀꯤ ꯌꯦꯛꯅꯕꯁꯤꯡꯗꯨꯗ ꯑꯣꯔꯗꯔ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯒꯦꯔꯥ ꯅꯣꯏꯅ ꯆꯪꯁꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯌꯥꯝ ꯊꯥꯒꯠꯂꯝꯒꯗꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯩꯅ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟ ꯉꯁꯤꯁꯦ ꯑꯩ ꯄꯣꯁ ꯀꯌꯥ ꯑꯩ ꯌꯦꯡꯗꯦ ꯑꯩ ꯀꯔꯤꯐꯥꯎ ꯇꯧꯗꯦ ꯊꯕꯛꯁꯤ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯃꯦꯟꯁꯤꯡꯁꯤ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯑꯃꯅ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯗꯒꯤ ꯃꯐꯝ ꯈꯔ ꯄꯤꯁꯐꯨꯜꯂꯤ ꯂꯥꯟꯁꯤ ꯉꯁꯥꯏꯅ ꯐꯦꯁꯕꯨꯛꯇ ꯂꯣꯏ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ ꯕꯩꯔꯥ ꯄꯥꯏꯕꯤ ꯑꯃꯇ ꯊꯣꯛꯇꯦ ꯃꯩ ꯃꯌꯨꯝꯗ ꯇꯨꯝ ꯂꯩꯅꯕꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯈꯔꯗꯅ ꯍꯧꯖꯤꯛꯁꯤ ꯑꯇꯇꯥꯏ ꯑꯣꯏꯕꯁꯤꯡꯗꯨꯅ ꯏꯃꯥꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯁꯤ ꯈꯨꯟ ꯉꯥꯛꯄ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 5ꯅꯤ ꯍꯥꯏꯔꯤ ꯏꯃꯥꯁꯤꯡꯅꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯥꯒꯠꯂꯛꯄꯗꯗꯤ 5ꯅꯤ ꯀꯣ ꯁꯤꯈꯤꯕꯗꯨꯒ 7 ꯑꯣꯏꯗꯣꯏꯕ ꯑꯁꯤꯕꯨꯗꯤ ꯐꯥꯕ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯃꯣꯏꯁꯤ ꯈꯨꯠꯂꯥꯏ 6ꯅꯦ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯀꯣꯟꯅꯅ ꯑꯗꯨꯒ ꯃꯤ 6ꯅꯦꯕ ꯐꯥꯔꯤꯁꯦ ꯑꯗꯨꯕꯨ ꯏꯃꯥꯁꯤꯡꯅꯗꯤ 5ꯅꯦꯅ ꯍꯥꯏꯔꯤ ꯃꯁꯤꯃꯗꯤ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯈꯔ ꯆꯠꯂꯦ ꯑꯗꯣ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ 5 ꯐꯥꯒꯦꯔꯥ 6 ꯐꯥꯒꯦꯔꯥ ꯐꯥꯅꯤꯡꯕ ꯐꯥꯔꯣ ꯀꯨꯀꯤꯁꯤꯡ ꯐꯥꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯇꯦ ꯇꯝꯄꯥꯛꯀꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯤ ꯃꯁꯤꯡ ꯌꯥꯝ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ 2 ꯄꯦꯔꯦꯠ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤ ꯀꯣ ꯃꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ ꯂꯥꯟꯒꯤ ꯇꯥꯏꯞꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯇ ꯑꯣꯏꯔꯛꯇꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯄꯤꯁ ꯂꯩꯔꯦ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯌꯦ ꯀꯅꯥ ꯁꯥꯟꯇꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ MLA ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯟꯇꯤ ꯃꯣꯏꯔꯥꯡꯒꯤ ꯃꯗꯨꯃ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯥꯟꯇꯤ ꯑꯗꯒꯤ ꯈꯨꯔꯥꯏꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯁꯤꯡꯖꯃꯩꯒꯤ ꯁꯥꯟꯇꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡꯒꯤ ꯁꯥꯟꯇꯤ ꯊꯧꯕꯥꯜꯒꯤ ꯁꯥꯟꯇꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯟ ꯃꯌꯥꯝ ꯂꯩꯕ ꯋꯥꯡꯈꯩꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯣꯡꯕꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯍꯩꯉꯥꯡꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯂꯨꯋꯥꯡ ꯁꯪꯕꯝꯒꯤ ꯁꯥꯟꯇꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦꯕ ꯑꯩꯁꯤ ꯀꯔꯦꯝꯅꯕꯒꯤ ꯋꯥꯉꯥꯡ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏ ꯁꯥꯟꯇꯤꯁꯤ
ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯃꯤꯡꯒꯤ ꯁꯥꯟꯇꯤꯗꯨꯔ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯤꯁꯔꯥ ꯂꯥꯟꯗꯤ ꯃꯆꯦꯠ ꯎꯪꯈꯠꯅꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯕꯅꯤꯅ ꯃꯣꯏꯗ ꯑꯣꯔꯗꯔ ꯄꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯈꯨꯟ ꯉꯥꯛꯄ ꯐꯥꯎꯅ ꯑꯣꯔꯗꯔ ꯄꯤꯔꯝꯒꯅꯤ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯀꯨꯜꯗꯤꯞ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯅꯠꯇ꯭ꯔꯒꯅ DGPꯅ ꯍꯥꯏꯔꯝꯒꯅꯤ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯔꯤꯄꯣꯔꯠ ꯑꯃ ꯂꯩ ꯅꯣꯏ ꯐꯥꯔꯁꯨ ꯆꯠꯂꯣꯅ ꯑꯗꯨ ꯔꯤꯄꯣꯔꯠ ꯑꯗꯨ ꯋꯤꯗꯥꯎꯠ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯕ ꯆꯠꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗꯗꯤ ꯄꯨꯂꯤꯁꯀꯤꯗꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯒꯗꯤ ꯊꯕꯛꯇꯤ ꯇꯧꯗꯕꯅꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯇꯅ ꯊꯕꯛꯇꯤ ꯇꯧꯗꯕꯅꯤ ꯀꯣ ꯃꯁꯤ ꯐꯣꯔꯁꯀꯤ ꯔꯨꯜꯅꯤ ꯈꯨꯟ ꯉꯥꯛꯄ ꯀꯣ ꯈꯨꯟ ꯉꯥꯛꯄ ꯍꯥꯠꯄ ꯍꯧꯔꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯀꯨꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯄꯕ꯭ꯂꯤꯛꯀꯤꯅꯤ ꯃꯁꯤ ꯑꯩꯅ ꯄꯥꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯄꯥꯎꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ 5 ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯩꯀꯣ ꯂꯥꯟ ꯃꯇꯝꯅꯤ ꯑꯗꯨꯕు ꯑꯩꯁꯤ ꯂꯥꯏꯚ ꯉꯔꯥꯡꯁꯨ ꯇꯧꯗꯦ ꯑꯩ ꯍꯟꯗꯛꯁꯤ ꯀꯌꯥ ꯂꯥꯏꯚꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯤ ꯈꯜꯂꯦ ꯑꯩ ꯉꯥꯛꯇꯪꯗꯤ ꯃꯌꯥꯝꯒ ꯉꯥꯛꯇꯪꯗꯤ ꯄꯥꯎ ꯐꯥꯎꯅꯒꯦ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯛꯇꯪ ꯂꯥꯏꯚ ꯇꯧꯕꯅꯦꯕꯀꯣ ꯂꯥꯏꯚ ꯃꯔꯥꯡ ꯀꯥꯏꯗꯦ ꯑꯩ ꯇꯤꯚꯤꯁꯨ ꯂꯧꯊꯣꯛꯀꯦ ꯂꯥꯏꯠꯁꯤ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯂꯥꯏꯠꯁꯤ ꯑꯩꯒꯤ ꯉꯁꯤ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩ ꯂꯥꯏꯠ ꯉꯥꯟꯅ ꯊꯥꯟꯕꯅꯤ ꯑꯉꯥꯡꯅ ꯃꯊꯛꯇꯒꯤ ꯄꯨꯊꯛꯇꯦ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯟꯕ ꯑꯗ ꯉꯁꯥꯏꯁꯦ ꯄꯣꯁ ꯊꯥꯒꯠꯂꯛꯑꯦ ꯑꯩ ꯐꯣꯟ ꯇꯧꯔ ꯍꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯃꯅꯥꯛ ꯅꯛꯄ ꯈꯨꯜꯁꯤꯡꯗꯨꯗ ꯑꯩ ꯈꯪꯅꯕ ꯂꯩꯌꯦꯕꯀꯣ ꯑꯩ ꯂꯥꯏꯟ ꯂꯩ ꯐꯣन ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩꯗꯤ ꯀꯥꯞꯅꯕ ꯃꯈꯣꯟ ꯇꯥꯗꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯤ ꯑꯗꯨꯝ ꯃꯈꯣꯟ ꯐꯗꯣꯛ ꯇꯧꯅꯒꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯤ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯨꯛꯇꯥꯛ ꯈꯔꯗꯤ ꯃꯈꯣꯟ ꯊꯣꯛꯈꯤ ꯅꯣꯡꯃꯩ ꯃꯈꯣꯜ 2-3ꯗꯤ ꯇꯥꯈꯤ ꯑꯗꯨꯗꯩ ꯍꯦꯟꯅ ꯁꯤꯡꯒꯜ ꯀꯥꯞꯄꯝꯃꯒ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯀꯥꯞꯅꯕꯔꯣꯝꯗꯧꯗꯤ ꯃꯥꯟꯗꯦ ꯃꯣꯏꯅ ꯀꯥꯞꯄꯒ ꯄꯨꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯁ꯭ꯄꯣꯠꯇꯒꯤ ꯄꯤꯔꯛꯄꯗꯨꯅ ꯑꯁꯦꯡꯕ ꯄꯥꯎ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯈꯨꯟ ꯑꯗꯣꯝꯗ ꯑꯩ ꯉꯁꯤꯁꯦ ꯄꯥꯎ ꯂꯧꯕ ꯌꯥꯕ ꯂꯧꯋꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯆꯥꯎꯁꯦ ꯄꯥꯖꯔꯛꯀꯦ ꯑꯣꯔꯗꯔꯗꯨ ꯀꯅꯥꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯣꯖꯥ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ is responsible as much as the central government does ꯂꯣꯏꯅꯃꯛ ꯀꯣ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯒꯤ ꯌꯀꯥ ꯌꯦꯡꯉꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯗꯤ ꯊꯕꯛ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯋꯤꯗꯥꯎꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯌꯥꯎꯗꯕ ꯑꯇꯩꯗꯤ ꯂꯧꯅꯤꯡꯕ ꯂꯧꯁꯅꯨꯀꯣ ꯑꯗꯣ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯁꯤꯟꯈꯤꯕ ꯁꯦꯟꯇꯔꯅ ꯂꯧꯁꯤꯟꯈꯤꯕ ꯍꯥꯏꯁꯦ ꯃꯁꯤꯗꯅꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯊꯝꯃꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯑꯥꯔꯇꯤꯀꯜ 355ꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯅꯣꯡꯃ ꯁꯨꯝ ꯁꯦꯡꯉꯛꯏ ꯑꯩꯁꯨ ꯀꯨꯏꯔꯦ ꯂꯥꯎꯕ ꯑꯩꯅ ꯍꯥꯟꯅ ꯂꯥꯎꯔ ꯃꯇꯨꯡꯗ ꯑꯣꯖꯥ ꯙꯅꯕꯤꯔ ꯍꯣꯏ ꯄꯥꯕꯨꯡ ꯈꯥꯏꯗꯦꯝꯃꯅꯤ ꯍꯣꯏ ꯃꯣꯏꯁꯨ ꯃꯊꯪ ꯂꯥꯎꯔꯛꯑꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯗꯤ ꯆꯠꯅꯩ ꯍꯥꯏꯕꯅ ꯂꯥꯎꯕ ꯅꯠꯇꯦꯀꯣ ꯆꯠꯅꯔꯕ ꯖꯥꯠꯂ ꯆꯠꯅꯕ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯂꯥꯎꯈꯤꯕꯗꯨꯗꯤ ꯒꯚꯔꯟꯃꯦꯟꯇꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯥꯔꯇꯤꯀꯜ 19 ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯦꯟड ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯄ꯭ꯔꯦꯁꯀꯤꯗꯃꯛꯇ ꯐ꯭रीडम ꯑꯣꯐ ꯄ꯭ꯔꯦꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯁꯤꯗꯗꯤ ꯗꯤꯕꯦꯠ ꯌꯥꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩ ꯑꯆꯨꯝꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯝꯗꯝꯗꯣ ꯂꯩꯔꯣꯏ ꯑꯆꯨꯝꯕ ꯉꯥꯡꯕ ꯀꯔꯤ ꯌꯥꯗꯅꯤ ꯑꯥꯔꯇꯤꯀꯜ 19 ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯤꯇꯤꯖꯝ ꯈꯔ ꯄꯤꯕ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯍꯟꯗꯛ ꯑꯣꯔꯗꯔ ꯇꯥꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯣ ꯌꯧꯗꯕꯗꯤ ꯇꯧꯕꯤꯒꯅꯨ ꯐꯠꯇꯦ ꯑꯁꯄꯥ ꯊꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 355 ꯋꯤꯗꯥꯎꯠ imposing president rule ꯍꯥꯏꯕꯅꯤ ꯒꯚꯔꯟꯃꯦꯟꯁꯤꯗꯤ ꯍꯤꯡꯍꯜꯂ ꯊꯝꯕ ꯑꯗꯨꯕꯨ ꯂꯩꯉꯥꯛꯄꯗꯤ ꯍꯣꯝ ꯄꯥꯏꯔꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯨ ꯃꯤꯌꯥꯝꯁꯤꯅ ꯄꯕ꯭ꯂꯤꯛꯁꯤꯅ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯥꯔꯇꯤꯀꯜ 355ꯒꯤ ꯃꯈꯥꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯍꯦꯜꯂꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯀꯩꯁꯨ ꯈꯪꯗꯕ ꯅꯤꯄꯥꯝꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯁꯤꯗꯤ ꯍꯟꯖꯤꯟ ꯅꯩꯔ ꯄꯥꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯚꯥꯏꯂꯦꯠ ꯇꯧꯔꯦꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ आर्टिकल कयानो आई हाइजगे आर्टिकल 14 ने आर्टिकल 19 ने 21 ने मसी ह्यूमन राइट का मरी लेना आर्टिकल सिंह ऐनी ngасai पोस्ट थागचबदोनी मसीगी सिंजी अमत फंगद्रेबको मसी कनाना फंगंदबनो हाइदा आर्टिकल 355 से खरा साथीबा मयामनदी लाउथोए मैरा पाइबी खरमनसु कोई पिया लाक्तादि कनाना ngakpi सेंबिनी हुजि पिया लेत्रेब पसिबो कनाना चमनद्रो
ꯑꯩꯈꯣꯏ ꯀꯅꯥꯅ ꯉꯥꯛ ꯁꯦꯜꯂꯤꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯉꯥꯛ ꯁꯦꯜꯂꯤꯒꯦ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯀꯗꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗꯨ ꯁꯦꯟꯇꯔꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯥꯏꯁꯟꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅ khitang aise intellectual circle changagani ko amuka so haije ke state amada country amada ngak sen gata ba law executive body na pai gata power ko court kidi tasena judiciary basidi moina ngak gata bunate crime thogle e aduga kaiba abnormal behavior tawle e aduga abnormal situation am la e order mo thorkani court kidi he adu yaro na crime thoma matamda tawkani hebako crime thokti ngai gidi kogi judicial kogi interference akoi interfere tawba intervene tawba to kya leiroi ni khalle sumni gi thodo mo tho matungda mokhoi di intervene tawai power ri leini bako maroi budi law enforcing agency harisi kana do bu khogi kanoni ko executive power leiriba police neba police na law si moina ngak sen gadabane bako mi phadu crime tawba criminal phaba moi mathawni aduga law and order ngakpa mokhoi mathawni law and order ngakpa haibista misam miyam gi punsi amasung lantum misam miyam gi punsi tawna masa tambe let me tawsi no almai tawno I only few minutes chalo haiba almai tawno nati si live ne tawrisi hoi ba chalo almai tawno simu thatpai phim la ani almai tawno gyan wakhal ta dre ko sang pina sasi thieng ha ba chalo ha ba mathak ta ayum lei hai khoi ayum jina mana mul ho aduna kaidoni ado hojisi media ki logdaba choba role se for le ne ko media sina press sina achumba pawsi ibira mayak sang ba public ki phongbi da adu ta de khadi phani achumba khoi gi government na phongba pawsu phongbi da public na haiba sing su mayak se tongan ton sina si hairi ba bagi ngasi khoi kano na press na wayen bagi khoi gi report ti leite ko aina sum tamjarakpada ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯔꯨꯜ ꯃꯌꯥꯝꯁꯦ ꯄꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯥꯎ ꯑꯅꯤ ꯐꯣꯡꯕꯗꯤ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨ ꯄꯕ꯭ꯂꯤꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯖꯖꯃꯦꯟꯁꯤꯅ ꯄꯕ꯭ꯂꯤꯛꯅ ꯄꯤꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯉꯥꯛꯄꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯃꯦꯇꯔꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯇꯒꯤ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯁ꯭ꯀꯦꯜꯇꯟ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗꯤ only 10 minutes khakta matam pi yo ingoda lam lang kanu anu tan thoko ai khangi haba noi disturb am tawi ada mai leita bai ne si tawsi mai le hodre ba ada mai leitre aduna ai ko ai musi ki makha do kida ngang je ko adu ai comment pa jage adu ta di ai so ko to pai thok khidore adu ta di ai karum hai jage ko law and order ngak tradi kari lai law leita bulam hai bu oire law and order si misam miyam punsi amasung lan thum kan bai ba se state forces ki mathau ne ko police ki mathau ne ba ada misam miyam amasung property mi ki mai thari ba miyam nupi ngang hari mayam se kanana kan gida buno ha ba state forces saitan leri ba masina kan gida bada state forces su maru ina police department kan gida bane ko ada police department sina kalatra matam de kanana kan gida ki ha ba po Central Noi Pai Hena, Kogi State Forces in Zina, Amo Equi Wanzal and Targati, so public war mala nebuco, civil war is the compulsory or nebuco. I don't know, I can look at Pazaga. And the public opinion, co same body, Mediana, or Gedabani. So, yes, public opinion said, Forum same as a Mediana, assume Tabakato Watare. I di maya yaudruba kai gumani I di Facebook o zilore only I di page ka tangare I di no aduna public opinion sa masigi platform khak khoi media da legedam electronic media oi bi ai ado print media oi bi ai ko media si de khoi thong launa ha do ka do ni public ki damakta madu da wanda godam ni aduna masai ko meta gibo si ozak kari na to asfa hore yom to ne ri tin to adu gi offer na sai sidam kadam to ge
ꯑꯗꯨꯅ ꯁꯤ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯉꯥꯎꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯈꯨꯃꯟ ꯅꯥꯎꯊꯣꯡꯈꯣꯡꯒꯤ ꯄꯥꯖꯒꯦ ꯈꯨꯟ ꯉꯥꯛꯄ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯨꯟ ꯉꯥꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯀꯣꯏꯁꯟꯅꯦ ꯁꯤ ꯂꯥꯛꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯪꯉꯛꯏꯁꯤꯅꯤꯀꯣ ꯁꯨꯝ ꯈꯨꯟ ꯉꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯂꯣꯟꯅ ꯉꯥꯛ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟ ꯉꯥꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯁꯨ ꯉꯥꯛꯄꯤꯗ꯭ꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯉꯥꯛꯄ ꯁꯦꯟꯕ ꯍꯥꯏꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯊꯨꯒꯥꯏꯕ ꯂꯣ ꯕ꯭ꯔꯦꯀꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯑꯦꯂꯤꯃꯦꯟꯁꯤꯡ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯂꯕ ꯃꯤꯒꯤ ꯃꯩ ꯊꯥꯔꯐꯥꯎꯗ ꯑꯃꯠꯇ ꯇꯦꯔरिꯁꯁꯤꯡꯁꯤ ꯍꯥꯠꯇꯕ ꯐꯨꯗꯕ ꯐꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏꯁꯤ ꯅꯝꯐꯨꯗ ꯄꯥꯏꯈꯤꯕ ꯅꯦꯁꯦꯁꯤꯇꯤ ꯅꯤꯗꯁ ꯅꯣ ꯂꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯗꯤ ꯃꯔꯣꯏ ꯈꯔ ꯀꯟꯕꯅꯤꯀꯣ ꯑꯦꯅꯤ ꯑꯩꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯂꯥꯛꯀꯦꯔꯥ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯈꯪ ꯑꯍꯩ ꯑꯃ ꯂꯥꯛꯀꯦꯔꯥ ꯑꯩꯒ ꯗꯤꯕꯦꯠ ꯑꯇ ꯐꯝꯅꯁꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃꯅꯤ ꯊꯝꯃꯒꯀꯣ ꯃꯔꯩ ꯇꯧꯅꯁꯤ ꯅꯦꯁꯦꯁꯤꯇꯤ ꯅꯤꯗꯁ ꯅꯣ ꯂꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯅꯦꯕꯀꯣ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯤꯁꯤꯡꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯖꯁ ꯑꯣꯏꯕ ꯌꯥꯏ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯨ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯐꯪꯕꯒꯤ ꯄꯕ꯭ꯂꯤꯛꯇ ꯄꯥꯎ ꯇꯝꯖꯕ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯖꯝ ꯄꯤꯕ ꯑꯗꯨꯒꯤ ꯔꯥꯏꯠꯇꯤ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯖꯔꯤꯁꯦ ꯑꯩ ꯑꯆꯨꯝꯕꯗ ꯉꯥꯡꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣꯏꯅꯣ ꯃꯈꯨꯠꯁꯤꯗ ꯑꯗꯨꯅ ꯅꯦꯁꯦꯁꯤꯇꯤ ꯅꯤꯗꯁ ꯅꯣ ꯂꯣ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯟꯁꯤ ꯀꯥꯏꯅ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯆꯪꯉꯒ ꯈꯨꯠꯂꯥꯏ ꯃꯨꯟꯕ ꯍꯧꯔꯛꯑꯦ ꯃꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯕꯒꯤ ꯈꯨꯗꯝꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯍꯥꯟꯅ ꯇꯧꯔꯝꯗꯦꯕꯀꯣ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯂꯣ ꯑꯣꯔꯗꯔ ꯐꯪꯗꯦ ꯑꯩꯈꯣꯏ ꯀꯨꯀꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯔꯃꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅ ꯃꯌꯥꯝ ꯁꯤꯈꯤꯕꯗꯒꯤ ꯃꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣই ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯗꯩ ꯄꯥꯡꯒꯩꯗ ꯃꯣꯏ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯕ ꯍꯧꯔꯦ ꯃꯁꯤ ꯂꯣꯟ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯑꯣꯅ ꯍꯥꯏꯔꯦ ꯄꯤꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯨꯃꯟ ꯆꯥꯎꯒꯤ ꯄꯥꯠꯇꯒꯤ ꯑꯣꯖꯥꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟꯗꯣ ꯑꯃꯨꯛ ꯀꯣ ꯍꯦꯟꯒꯠꯍꯟꯁꯦ ꯈꯨꯃꯟ ꯆꯥꯛ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯀꯠꯊꯣꯛꯆꯔꯕꯅꯤ ꯑꯩꯒꯤ ꯁꯛꯂꯣꯟꯁꯤ ꯑꯩꯅ ꯂꯧꯔꯤꯕꯁꯤ ꯁꯛꯂꯣꯟ ꯀꯧꯏ ꯑꯩ ꯁꯝꯇꯥꯏꯝꯁ ꯆꯨꯍꯤꯡ ꯁꯨꯝꯕ ꯅꯤꯄꯥꯅꯤ ꯁꯝꯇꯥꯏꯝꯁ ꯑꯩ ꯖꯔꯅꯦꯂꯤꯁꯅꯤ ꯁꯝꯇꯥꯏꯝꯁ ꯑꯩ ꯃꯤꯆꯝꯅꯤ ꯀꯣ ꯁꯝꯇꯥꯏꯝꯁ ꯑꯩ ꯑꯔꯣꯟꯕ ꯄꯥꯎ ꯂꯧꯕ ꯅꯤꯄꯥꯅꯤ ꯑꯩ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯞ ꯖꯔꯅꯦꯂꯤꯁꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯕ ꯅꯤꯄꯥꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯞ ꯖꯔꯅꯦꯂꯤꯁ ꯍꯥꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯦꯀ꯭ꯌꯣꯔ ꯐꯪꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩ ꯍꯥꯏꯗꯣꯛꯑꯦ ꯀꯩꯒꯤꯅꯣꯕꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯔꯒꯁꯨ ꯑꯩꯒꯤꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯒꯤꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯤ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕ ꯈꯪꯕꯗꯤ ꯂꯣꯏꯅ ꯈꯪꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯒ CSOꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯆꯨꯝꯕ ꯇꯧꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩ ꯂꯣꯏ ꯊꯤꯒꯠꯂꯦꯕꯀꯣ ꯈꯨꯃꯟ ꯅꯥꯎꯊꯣꯡꯈꯣꯡꯒꯤ ꯄꯥꯖꯒꯦ ꯈꯨꯟ ꯉꯥꯛꯂꯒ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯒ ꯖꯦꯜꯗ ꯂꯩꯔꯤꯗꯣ ꯁꯔꯨꯛ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯨꯂꯤꯁꯅ ꯁꯦꯞꯂꯤ ꯀꯣ ꯁꯤ ꯄꯤꯕ ꯀꯣ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯅ ꯀꯣ ꯍꯥꯠꯂꯁꯨ ꯍꯥꯠꯆꯔꯁꯅꯨ ꯖꯦꯜꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣ ꯄꯨꯂꯤꯁꯅ ꯉꯥꯛꯄꯤꯕ ꯀꯣ ꯉꯥꯏꯁꯦ ꯀꯣ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯀꯨꯝ ꯑꯗꯨꯝ ꯉꯥꯏꯁꯦ ꯄꯨꯂꯤꯁꯅ ꯉꯥꯛꯄꯤꯕ ꯌꯦꯁ ꯈꯨꯃꯟ ꯅꯥꯎꯊꯣꯡꯈꯣꯡ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯃꯔꯩ ꯇꯧꯅꯤꯡꯉꯥই ꯑꯗꯨꯝ ꯂꯩꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯈꯨꯜ ꯉꯥꯛꯂꯒ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯒ ꯖꯦꯜꯗ ꯂꯩꯗꯧ ꯁꯔꯨꯛ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ
ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯐ꯭ꯔꯤꯗꯝ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯥꯔꯇꯤꯀꯜ 19ꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯀꯩꯅꯣ ꯌꯥꯎꯔꯤ ꯑꯗꯣ ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯂꯥꯛꯀꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯉꯥꯏꯔꯗꯤ ꯄꯨꯂꯤꯁꯅ ꯉꯥꯛꯄꯕꯨ ꯉꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯕꯂꯤꯒꯤ ꯍꯥꯃꯦꯡꯒꯨꯝꯅ ꯑꯁꯨꯝ ꯑꯃ ꯍꯥꯠ ꯑꯅꯤ ꯍꯥꯠ ꯑꯍꯨꯝ ꯍꯥꯠ 10 ꯍꯥꯠ 20 ꯍꯥꯠ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯁꯤꯗꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯅꯦꯁꯦꯁꯤꯇꯤ ꯅꯤꯗꯁ ꯅꯣ ꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯈꯨꯟ ꯉꯥꯛꯄꯗꯣ ꯑꯁꯤ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯤ ꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯗꯤꯁꯀꯁꯟꯗꯁꯨ ꯀꯌꯥꯔꯛ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯁꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯖꯕꯅꯤꯀꯣ ꯑꯩꯅ ꯔꯤꯃꯥꯏꯟ ꯑꯃꯨꯛ ꯇꯧꯖꯕꯅꯤ ꯑꯩꯅ ꯈꯪꯍꯩ ꯁꯥꯔꯒ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯈꯨꯃꯟ ꯆꯥꯞ ꯑꯃꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯅꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯕ ꯑꯃꯁꯨꯒꯤꯗꯤ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕꯗ ꯄꯋꯥꯔ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩꯗꯗꯤ ꯊꯣꯏꯅ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣ ꯑꯃꯁꯨꯁꯨ ꯑꯗꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯀꯣ ꯑꯩ ꯏꯁꯥꯃꯛꯄꯨ ꯑꯃꯁꯨꯅ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯔꯒ ꯊꯝꯕꯤꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯦꯄꯔ ꯐꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯑꯣꯖꯥ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔ ꯂꯩꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩ ꯑꯥꯏ ꯀꯥꯔꯠꯅꯦ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯊꯥꯕ ꯖꯦꯀꯦꯠꯇꯨꯅꯦ ꯃꯣꯏꯅ ꯁꯤꯖ ꯇꯧꯁꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯇꯧꯕꯗꯤ ꯃꯣꯏꯅ ꯊꯤꯡꯕꯗꯤ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯁꯤꯗꯤ ꯑꯩꯒꯤ ꯔꯥꯏꯠ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯇꯩꯗ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯦꯅꯤꯋꯦ ꯃꯥꯒꯤ ꯄꯋꯥꯔ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯂꯩꯔꯤꯕ ꯐꯦꯇꯔꯅꯤꯇꯤꯗ ꯂꯩꯔꯤꯕ ꯖꯔꯅꯦꯂꯤꯁꯁꯤꯡꯁꯤꯅ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯄꯥꯎ ꯄꯤꯔꯒ ꯃꯤꯌꯥꯝꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯍꯟꯕ ꯃꯤꯠ ꯅꯥ ꯁꯤꯡꯍꯟꯕ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯃꯇꯝꯗꯤ ꯑꯣꯏꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯛꯀꯤ ꯋꯥꯐꯝꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯁꯛꯂꯣꯟꯁꯤ ꯑꯩꯗꯤ ꯄꯥꯎ ꯑꯆꯨꯝꯕꯗ ꯐꯣꯡꯒꯅꯤ ꯍꯥꯟꯅꯁꯨ ꯐꯣꯡꯉꯤ ꯑꯩꯒꯤ ꯄꯥꯎ ꯑꯆꯨꯝꯕ ꯉꯥꯛꯇ ꯐꯣꯡꯉꯦ ꯀꯔꯤꯝꯇ ꯀꯤꯗꯦ ꯀꯅꯥꯝꯇ ꯀꯤꯗꯕꯤꯗ ꯐꯣꯡꯒꯅꯤ ꯑꯩꯉꯣꯟꯗ ꯏꯗꯤꯇꯔ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯄꯤꯔꯛꯏꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯅꯠꯇꯦ ꯗꯦꯜꯂꯤꯅ RNIꯅ ꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯄꯋꯥꯔꯅꯦꯕꯀꯣ ꯋꯤꯠ ꯑꯁꯣꯛ ꯆꯀ꯭ꯔ ꯌꯦꯛꯄ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯛꯄ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯕꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯗꯨꯝ ꯑꯣꯏ ꯃꯔꯝꯗꯤ ꯁꯦꯟ ꯌꯥꯝ ꯆꯪꯕꯅꯤ ꯑꯩꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯍꯦꯟꯒꯠꯍꯟꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯐꯤꯁ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯝꯕꯗꯨ ꯄꯩꯁꯥ ꯊꯤꯕ ꯉꯝꯗꯦ ꯀꯩꯁꯥꯝꯄꯥꯠ ꯂꯩꯔꯝꯆꯝ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯑꯣꯐꯤꯁ ꯂꯩꯔꯝꯃꯤ ꯀꯣ ꯑꯩꯅ ꯁꯥꯏꯟ ꯕꯣꯔꯗꯇꯨ ꯑꯩꯅ ꯂꯧꯊꯕ ꯃꯇꯝꯗ ꯑꯩ ꯀꯞꯈꯤꯕ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯦꯁ ꯍꯤꯡꯉꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯗꯥꯏ ꯂꯩꯒꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯐꯌꯔ ꯕ꯭ꯔꯤꯒꯦꯠ ꯀ꯭ꯔꯣꯁꯤꯡ ꯀꯣ ꯐꯌꯔ ꯕ꯭ꯔꯤꯒꯦꯠ ꯀ꯭ꯔꯣꯁꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯐꯌꯔ ꯕ꯭ꯔꯤꯒꯦꯠ ꯀ꯭ꯔꯣꯁꯤꯡ ꯃꯣꯏꯒꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯍꯦꯜꯂꯦ ꯑꯗꯨ ꯂꯥꯟꯐꯝ ꯇꯧꯕꯗ ꯑꯩꯈꯣই ꯄꯥꯎꯅꯥ ꯕꯖꯥꯔꯒ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯔꯣꯗꯀ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗꯨꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯅ ꯂꯩꯕꯅꯤ ꯇꯥꯃꯣ ꯀꯨꯃꯥꯔꯒꯤ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ 40-50 ꯇꯣꯜꯂꯦꯕꯀꯣ ꯃꯥꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪꯉꯣꯟꯗ ꯇꯣꯟꯅꯤꯡꯕ ꯇꯣꯜꯁꯅꯨ ꯑꯩ ꯀꯔꯤꯝ ꯈꯟꯗꯦ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯃꯤ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯖꯗꯅ ꯅꯪꯅ ꯄ꯭ꯔꯦꯁꯇ ꯊꯋꯥꯏ ꯌꯥꯎꯖꯕꯁꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯉꯛꯑꯣ ꯍꯥꯏꯗꯦ ꯅꯪꯅ ꯂꯩꯔꯁꯨ ꯄꯤꯌꯨ ꯂꯩꯇ꯭ꯔꯦ ꯇꯣꯛꯑꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩꯕ ꯑꯩ ꯀꯞꯄꯅꯦ ꯇꯥꯃꯣ ꯅꯪꯗꯤ ꯑꯩꯅ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩ ꯏꯌꯥꯝꯕ ꯑꯣꯏꯅ ꯅꯪ ꯐꯪꯖꯕꯅꯤ ꯑꯗꯨꯅ ꯇꯥꯃꯣꯒꯨꯝꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯤ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯣꯏꯗꯤ ꯏꯀꯥꯏꯗꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯪꯗꯕꯅꯤ ꯄ꯭ꯔꯦꯁ ꯆꯪꯗꯕꯅꯦꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯄꯦꯄꯔ ꯅꯪꯅꯕ ꯑꯦꯚꯔꯤꯡ ꯄꯦꯄꯔꯗꯣ ꯄꯨꯊꯣꯛꯏ ꯃꯣꯏꯅ ꯄꯩꯁꯥꯁꯤ ꯄꯤꯗꯦꯕ ꯑꯩꯁꯦ ꯄꯩꯁꯥꯁꯤ ꯂꯩꯇꯗꯅ ꯑꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯀꯩꯒꯤ ꯀꯥꯒꯤ ꯚꯔꯥ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯃꯩꯒꯤ ꯕꯤꯜ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯑꯗꯩ ꯃꯌꯥꯝꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯒꯤ ꯁ꯭ꯇꯥꯐ 10 ꯂꯩꯕꯗꯣ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯥꯛꯑꯦ ꯀꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯑꯉꯥꯡ ꯃꯁꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯄꯨꯖꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯥꯏꯞ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯕ ꯑꯉꯥꯡꯗꯨꯅ ꯃꯁꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯄꯨ ꯂꯥꯛꯆꯔꯦ ꯂꯣꯏꯔꯦꯅꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯔꯥꯏꯠꯇꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯗꯨꯕꯨ ꯈꯨꯃꯟ ꯆꯥꯞ ꯇꯁꯦꯡꯅ ꯍꯥꯏꯅꯤ ꯑꯩꯗꯤ ꯈꯔ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕ ꯅꯠꯇꯦ ꯇꯣꯉꯥꯟꯅ ꯑꯩꯁꯦ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯔꯛꯑꯦꯕꯀꯣ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯒꯤ ꯂꯣꯏ ꯂꯩꯔꯛꯑꯦ ꯑꯩ ꯂꯣꯏ ꯄꯥꯔꯦ ꯑꯩ ꯃꯤꯉꯣꯟꯗ ꯇꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩ ꯗꯦꯜꯂꯤꯒꯤ
ꯑꯩ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯦ ꯗꯤ ꯅꯦꯁꯅꯦꯜꯒꯤ ꯀꯣ ꯅꯣꯔꯠ ꯏꯁ ꯔꯥꯎꯟ ꯑꯞꯀꯤ ꯑꯩ ꯇꯋꯥꯡꯒ ꯂꯣꯏ ꯆꯠꯂꯨꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯐꯠꯇꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅꯃꯛ ꯗꯤꯕꯂꯞꯃꯦꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯌꯥꯎꯗꯕꯁꯦ ꯀ꯭ꯔꯥꯏꯝ ꯈꯛꯇꯪ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯒ ꯗꯤꯕꯂꯞꯃꯦꯟ ꯑꯇꯩꯒꯤꯗꯤ ꯁꯦꯛꯃꯦꯟ ꯂꯣꯏ ꯌꯥꯎꯏ ꯃꯗꯨꯗ ꯑꯩꯁꯦ ꯈꯨꯠ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯡꯕꯥꯟꯕ ꯀꯧꯕ ꯐꯣꯟ ꯑꯩꯂꯤ ꯄꯦꯄꯔ ꯑꯃꯒꯤ ꯑꯣꯖꯥ ꯍꯤꯔꯣꯖꯤꯠꯀ ꯑꯩꯒ ꯄꯨꯜꯂꯒ ꯇꯧꯈꯤꯕꯅꯤ ꯀꯣ ꯈꯨꯃꯟꯆꯥꯞ ꯃꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯑꯃꯈꯛ ꯆꯪꯒꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯍꯥ ꯈꯔꯇꯪ ꯄꯩꯁꯥ ꯄꯥꯏꯕ ꯅꯍꯥ ꯇꯔꯥ ꯈꯛꯇꯪ ꯊꯣꯛꯄꯗ ꯑꯩꯒꯤ ꯁꯛꯂꯣꯟꯁꯦ ꯑꯩ ꯍꯤꯡꯒꯠꯄ ꯉꯝꯅꯦꯅ ꯈꯜꯂꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯝꯖꯨꯗꯒꯤ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯠꯇꯣ ꯑꯥꯏ ꯀꯥꯔꯠꯅꯦ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯅ ꯄꯤꯕ ꯑꯥꯏ ꯀꯥꯔꯠꯇꯨꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯔꯐ꯭ꯌꯨ ꯄꯥꯁꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯖꯦꯀꯦꯠꯇꯣ ꯄ꯭ꯔꯦꯁ ꯊꯥꯕ ꯑꯩꯅ ꯇꯣꯔꯣꯡꯗ꯭ꯔꯦꯟꯗ ꯂꯤꯠꯄ ꯖꯦꯀꯦꯠꯇꯣ ꯑꯝꯖꯨꯒꯤ ꯀꯁꯇꯗꯤ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯄꯣꯠꯁꯛ ꯑꯃ ꯐꯥꯖꯤꯜꯂꯒ ꯃꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟ ꯇꯧꯕ ꯀꯧꯋꯦ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯠ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨꯕꯨ ꯆꯠꯅꯕ ꯄꯋꯥꯔꯗꯨꯕꯨ ꯃꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯕꯅꯦꯕꯀꯣ ꯑꯩ ꯃꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯧꯊꯣꯛꯄꯗꯤ ꯄꯥꯝꯃꯦ ꯀꯣ ꯑꯩꯅ ꯑꯝꯖꯨꯒꯤ ꯃꯦꯝꯕꯔ ꯃꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯣꯏꯅ ꯊꯤꯡꯕꯅꯤ ꯃꯣꯏ ꯃꯤꯇꯤꯡ ꯐꯝꯃꯒ ꯑꯩꯕꯨ ꯀꯧꯔꯒ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯍꯟꯕꯅꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨ ꯍꯦꯛꯇ ꯑꯩꯅ ꯇꯧꯗꯕ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯅꯝꯐꯨꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨꯗꯤꯀꯣ ꯑꯩ ꯑꯣꯄꯟ ꯇꯧꯔꯤꯁꯤꯅꯦ ꯑꯁꯤꯕꯨꯗꯤ ꯃꯣꯏꯅ ꯍꯥꯏꯇꯦ ꯍꯥꯏꯕꯅꯆꯤꯡꯕ CCTV ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯏꯁꯥꯒꯤ ꯄ꯭ꯔꯦꯁꯇꯤ ꯐꯣꯡꯗꯕꯅꯤꯅ ꯁ꯭ꯄꯣꯠꯇ ꯄꯥꯎ ꯂꯧꯕꯤꯔꯅꯨ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯅꯔꯛꯄꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯅ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯄꯦꯄꯔꯁꯦ ꯍꯦꯛ ꯐꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯐꯤꯁꯇꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯠꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯦꯄꯔꯁꯤꯅꯕꯨ ꯑꯃꯨꯛ ꯔꯤꯚꯥꯏꯞ ꯇꯧꯔꯛꯑꯕ ꯑꯦꯅꯤ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯏꯕ ꯌꯥꯏ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯑꯣꯏꯕ ꯌꯥꯏ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯎꯔꯤꯄꯣꯛꯇ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯃꯤꯒꯤ ꯁꯪꯒꯣꯏ ꯑꯃꯗ ꯑꯣꯐꯤꯁ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯁꯛꯂꯣꯟꯁꯤꯅꯕꯨ ꯍꯦꯛ ꯑꯗꯨ ꯃꯣꯔꯅꯤꯡ ꯄꯦꯄꯔꯁꯤ ꯑꯣꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯗꯨꯅ ꯌꯦꯁ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯕꯤꯖꯣꯏꯅꯤ ꯍꯣꯏ ꯕꯤꯖꯣꯏ ꯁꯔꯃ ꯃꯥꯅꯦ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡꯁꯨ ꯊꯥꯈ꯭ꯔꯦ ꯀꯣ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯦ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯇꯧꯔꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯕ ꯑꯝꯇ ꯌꯥꯗꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯅ ꯃꯣꯏ ꯅꯝꯐꯨ ꯍꯥꯐꯨ ꯈꯔꯁꯨ ꯇꯧꯈ꯭ꯔꯦ ꯃꯤ 5 ꯇꯔꯨꯛ ꯂꯥꯛꯑꯒ ꯑꯩꯕꯨ DIPRꯗꯒꯤ ꯐꯥꯔ ꯄꯨꯔꯒ ꯑꯗꯨꯝ ꯅꯝꯅ ꯂꯧꯍꯧꯕꯅꯦ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯄꯤꯗ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯕ ꯌꯦꯡꯅꯤꯡ ꯍꯥꯏꯔꯦ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯄꯨꯊꯣꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯥꯜ ꯑꯃ ꯍꯦꯛꯇ ꯄꯤꯁꯜꯂꯒ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟꯁꯤ ꯅꯝꯐꯨꯗ ꯇꯧꯍꯟꯕꯅꯦꯕꯀꯣ ꯑꯦꯅꯤꯋꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯕꯦꯛꯀꯤꯡꯗ ꯃꯤ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯅꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯑꯣꯏꯒꯦꯔꯥ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯤ ꯑꯃꯒꯁꯦ ꯑꯩꯒꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟꯁꯦ ꯌꯥꯝ ꯄꯥꯝꯗꯕ ꯄꯣꯠꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯝꯖꯨꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯃꯁꯥꯒꯤ ꯄꯦꯄꯔ ꯐꯣꯡꯗꯕ ꯄꯦꯖ ꯍꯥꯡꯉꯒ ꯃꯁꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯈꯣꯏꯗꯗꯤ ꯃꯣꯏ ꯁꯪꯒ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗ ꯈꯛꯇꯅꯦꯕ ꯉꯝꯃꯤꯁꯦ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤꯀꯣ ꯑꯩ ꯀꯔꯤꯁꯨ ꯑꯩ ꯍꯥꯏꯗꯦ ꯑꯗꯨꯅ ꯑꯗꯨꯅ ꯇꯨꯞꯆꯔ ꯊꯝꯈ꯭ꯔꯁꯤ ꯑꯇꯣꯞꯄ ꯀꯣ ꯑꯣꯖꯥ ꯀꯔꯤ ꯋꯥꯍꯧꯗꯅꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯅꯣꯡꯃ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥꯍꯧ ꯑꯃ ꯂꯥꯛꯑꯦ ꯋꯥꯊꯣꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯗꯦꯠꯀ ꯂꯣꯏ ꯂꯩ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯔꯦꯀꯣꯔꯠ ꯐꯥꯎ ꯂꯩ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯩ ꯑꯣꯗꯤꯑꯣ ꯀꯣꯜ ꯔꯦꯀꯣꯔꯠ ꯐꯥꯎ ꯇꯧꯍꯧꯋꯦꯕꯀꯣ ꯃꯁꯤ ꯀꯩꯒꯨꯝꯕ ꯌꯥꯝ ꯀꯥꯟꯅꯔꯛꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯗꯥꯏꯗꯅꯣ ꯀꯩ ꯂꯝꯗꯅꯣ ꯑꯗꯨ ꯎꯔꯤꯄꯣꯛ ꯀꯩꯁꯥꯝꯄꯥꯠꯇꯔ ꯀꯗꯥꯏꯗꯅꯣꯃ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ ꯀꯣꯜ ꯇꯧꯁꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯗꯤꯁꯇꯔꯕ ꯇꯧꯁꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯥꯜꯍꯧꯕꯅ ꯋꯥꯔꯛꯀꯦꯔꯥ ꯑꯩꯈꯣꯏ ꯑꯃꯁꯨꯅ ꯋꯥꯔꯛꯀꯦꯔꯥ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯦꯄꯔ ꯐꯣꯡꯗ꯭ꯔꯤꯐꯥꯎ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪꯒꯤꯗ ꯑꯩ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯍꯜꯂꯦ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠꯁꯤꯗ 2023ꯒꯤ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠ ꯑꯩ ꯀꯥꯎꯗꯦ ꯃꯣꯏꯁꯤ ꯑꯩ DIPRꯗ
ꯑꯩ ꯉꯥꯛꯇꯪ ꯐꯝꯕꯅꯤꯀꯣ ꯑꯩ ꯐꯣꯝ ꯊꯥꯖꯤꯟꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯗꯀꯤꯗꯃꯛꯇ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯃꯣꯏ ꯍꯥꯟꯅ ꯐꯪꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ 5 ꯇꯔꯨꯛ ꯆꯪꯁꯤꯜꯂꯒ ꯅꯝꯐꯨꯗ ꯑꯩ ꯐꯥꯔ ꯑꯗꯨꯝ ꯄꯨꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯐꯣꯔꯁꯇ ꯑꯗꯨꯝ ꯑꯥꯗꯒꯤ ꯄꯣꯠ ꯑꯗꯨꯝ ꯂꯧꯍꯧꯔꯦ ꯈꯨꯕꯥꯛꯅꯁꯨ ꯊꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯅꯪ ꯑꯟꯗꯔꯇꯦꯀꯤꯡ ꯁꯥꯏꯟ ꯇꯧꯍꯜꯂꯦ ꯅꯪ ꯄꯦꯄꯔ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯗꯤ ꯐꯤꯜꯗꯩ ꯐꯥꯕ ꯅꯠꯇꯦ ꯑꯩ ꯐꯤꯜ ꯇꯧꯕ ꯑꯩꯗꯤ ꯊꯕꯛ ꯂꯥꯛꯄꯅꯤ ꯅꯪ ꯖꯦꯀꯦꯠ ꯂꯤꯠꯄ ꯀꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯋꯥꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯡꯕ ꯌꯥꯏ ꯑꯩꯈꯣꯏ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯦꯗꯤꯌꯥ ꯍꯥꯡꯕ ꯌꯥꯏ ꯌꯦꯁ ꯈꯨꯃꯟ ꯆꯞ ꯑꯗꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯜ ꯑꯁꯦ ꯂꯣꯏ ꯆꯪꯉꯤ ꯑꯩꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯄꯨꯁꯨ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ DIPRꯒꯤ ꯗꯤꯔꯦꯛꯇꯔꯗꯨꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯄꯦꯄꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩ ꯑꯥꯏ ꯀꯥꯔꯗ ꯄꯤꯈꯤꯑꯕ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯀꯦꯜꯒꯤ ꯄ꯭ꯔꯦꯁꯇꯒꯤ ꯍꯧꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯣꯖꯥꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯔꯒꯦ ꯌꯥꯔꯦ ꯄꯦꯄꯔ ꯐꯣꯡꯕ ꯐꯣꯡꯗꯕ ꯐꯣꯟ ꯑꯃꯨꯛ ꯂꯥꯟ ꯃꯇꯝꯅꯤ ꯁꯤ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯥꯏ ꯀꯥꯔꯗ ꯐꯖꯕ ꯄꯤꯈꯤꯕꯀꯣ ꯆꯠꯅꯕ ꯌꯥꯕ ꯑꯥꯏ ꯀꯥꯔꯗ ꯄꯤꯈꯤꯕ ꯑꯗꯨꯃꯛꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯗꯨꯒꯤ ꯑꯥꯏ ꯀꯥꯔꯗꯇꯨ ꯄꯨꯔꯒꯅꯤ ꯑꯥꯗ ꯀꯩꯅꯣꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯌꯥꯕ ꯄꯔꯃꯤꯁꯟ ꯐꯪꯉꯒ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯃꯈꯛ ꯑꯗꯨꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯤꯕꯗꯨꯁꯨ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯅꯁꯨ ꯔꯤꯀꯣꯒꯅꯤꯁꯟ ꯐꯪꯉꯒ ꯑꯩꯁꯦ ꯑꯗꯨꯒꯤ ꯐꯣꯇꯣꯅꯦ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡꯗ ꯀꯥꯞꯄ ꯐꯣꯇꯣꯅꯦ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩ ꯍꯥꯞꯄ ꯊꯝꯃꯤꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯕꯔ ꯐꯣꯡꯒꯦꯔꯥ ꯐꯣꯡꯉꯣꯏꯒꯦꯔꯥ ꯆꯪꯉꯨꯔꯦ ꯑꯩ ꯄꯥꯎ ꯂꯧꯕ ꯆꯪꯉꯨꯔꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯁꯝꯅꯅꯤꯡꯕꯗꯒꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯏꯕ ꯑꯩꯒꯤ ꯄꯦꯄꯔꯁꯤꯅ ꯄꯥꯏꯕ ꯐꯖꯅ ꯉꯝꯃꯕ ꯑꯩ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯕ ꯉꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯁꯣꯜꯂꯤ ꯑꯩꯒꯤ ꯕꯦꯀꯤꯡꯁꯨ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯁꯤ ꯋꯥꯔꯤꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯈꯔ ꯂꯥꯎꯅꯔꯁꯨ ꯈꯣꯡꯅꯔꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯄꯥꯎ ꯌꯧꯍꯟꯕ ꯍꯥꯏꯕꯁꯦ ꯖꯔꯅꯦꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦꯕꯀோ ꯅ꯭ꯌꯨꯁꯀꯤ ꯃꯤꯅꯤꯡ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯄꯕ꯭ꯂꯤꯛꯇ ꯅ꯭ꯌꯨꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯦꯅ ꯅꯣꯠꯅꯦ ꯑꯣꯅ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯍꯥꯏꯕꯅꯤ ꯑꯦꯅ ꯅꯣꯠ ꯏꯅ ꯏꯁ ꯗꯕ꯭ꯂꯤꯎꯅ ꯋꯦꯁ ꯑꯦꯁꯅ ꯁꯥꯎꯠ ꯅꯣꯠ ꯏꯁ ꯋꯦꯁ ꯁꯥꯎꯠ ꯍꯥꯏꯕꯅꯤꯀꯣ ꯅꯣꯠ ꯅ꯭ꯌꯨꯁ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯁ ꯄꯥꯎ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯋꯥꯊꯣꯛ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯅꯠꯇꯦ ꯋꯥꯊꯣꯛ ꯍꯥꯏꯕ ꯇꯥꯔꯗꯤ ꯀ꯭ꯔꯥꯏꯝꯅꯤ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯊꯧꯗꯣꯛ ꯑꯣꯏꯕ ꯌꯥꯏ ꯊꯧꯗꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯣꯠ ꯑꯃ ꯁꯪꯒꯥꯔꯦ ꯊꯣꯡ ꯑꯃ ꯁꯪꯒꯥꯔꯦ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯀꯧꯏ ꯋꯥꯊꯣꯛ ꯍꯥꯏꯕꯁꯤꯅ ꯀ꯭ꯔꯥꯏꯝꯕꯨꯅꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯔꯦꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯤꯅ ꯀ꯭ꯔꯥꯏꯝꯅꯤ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯋꯥꯊꯣꯛꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯈꯛꯀꯠꯂꯒ ꯑꯆꯨꯝꯕ ꯄꯥꯎ ꯑꯣꯏꯅ ꯄꯤꯕꯗꯣ ꯗꯦꯠ ꯏꯁ ꯀꯣꯜ ꯅ꯭ꯌꯨꯁ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯨ ꯄꯕ꯭ꯂꯤꯛꯅ ꯈꯪꯕꯤꯌꯣꯕꯀꯣ ꯃꯁꯤ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯀꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯔꯒ ꯄꯪꯇꯧ ꯇꯧꯕ ꯑꯗꯨꯃꯛꯇꯤ ꯑꯩ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯅ ꯐꯖꯅ ꯑꯩ ꯄꯥꯎꯁꯦ ꯐꯣꯡꯕ ꯌꯥꯕ ꯌꯥꯗꯕ ꯌꯥꯏꯐꯕ ꯅꯪꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯣꯏꯁꯟ ꯍꯪꯅꯔꯛꯏꯁꯤꯅꯤ ꯀꯣ ꯑꯩꯈꯣই ꯄꯥꯎꯃꯤꯁꯤꯡꯅ ꯂꯧꯒꯗꯕ ꯌꯥꯝ ꯂꯨꯁꯜꯂꯕ ꯏꯟ ꯗꯤꯁ ꯀ꯭ꯔꯤꯇꯤꯀꯦꯜ ꯖꯪꯆꯔ ꯖꯔꯅꯦꯂꯤꯁ ꯍꯦꯖ ꯇꯦꯛ ꯑꯞ ꯁꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁ ꯀꯣ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯁꯜꯂꯛꯑꯦꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯔꯤ ꯐꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯍꯟꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤꯗ ꯍꯧꯖꯤꯛ ꯅꯪꯁꯨ ꯑꯦꯡꯀꯔ ꯑꯃ ꯑꯣꯏꯔꯕꯅꯤ ꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯀꯩꯅꯣꯅꯤ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯗ ꯑꯩꯁꯦ ꯌꯥꯎꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯗ ꯑꯩꯅꯅꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯗꯤꯇꯔ ꯑꯃꯒꯤ ꯊꯥꯛꯇꯒꯤ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔꯒ ꯍꯦꯛ ꯑꯣꯏꯕꯗꯨꯗꯤ ꯈꯤꯇꯪ ꯍꯟꯊꯃꯟꯗ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯈꯔ ꯂꯩꯕꯗꯨꯅ ꯑꯩꯅ ꯑꯗꯨꯗꯨꯃꯛꯇꯤ ꯐꯖꯔꯣꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯇꯣꯛꯄꯅꯤꯗ ꯁꯤ ꯈꯨꯃꯟ ꯆꯝ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯇꯣꯛꯁꯦ ꯑꯩ ꯑꯇꯣꯞꯄ ꯂꯦꯠꯁ ꯆꯦꯟꯖ ꯗ ꯇꯣꯄꯤꯛ ꯀꯣ ꯑꯩ ꯀꯅꯥꯝꯇꯒ ꯃꯨꯛꯅꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯗꯤ ꯑꯩꯗꯤ ꯃꯤꯌꯥꯝꯗꯗꯤ ꯂꯣꯠꯂꯣꯏꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯔꯤꯀꯛꯅꯦꯁꯟ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯩꯒꯤ ꯄꯦꯖ ꯂꯩꯔꯤꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯀꯅꯥꯅ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯂꯩꯌꯦꯕꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯤꯁꯌꯨꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯩꯗꯤ ꯄ꯭ꯂꯦꯠꯐꯣꯝꯅꯦꯕꯀꯣ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯁ ꯗ ꯐꯥꯁꯇꯦꯁ ꯃꯦꯗꯤꯌꯥ electronic media in the world ꯐꯦꯁꯕꯨꯛꯁꯦ ꯃꯥꯁꯤ ꯌꯥꯝꯅ ꯁꯣꯞ ꯀꯣꯅꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯥꯁꯤ ꯃꯥꯕꯨ ꯄꯥꯝꯗꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯨꯝꯕꯅꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯆꯨꯡ ꯐꯤꯌꯥꯟ ꯆꯥꯕ ꯅꯨꯄꯤꯒꯨꯝꯕꯅꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔꯁꯤ ꯋꯥꯔꯜꯗ ꯌꯥꯝꯃꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯨꯖꯔ ꯌꯥꯝꯕꯁꯤ ꯐꯦꯁꯕꯨꯛꯇ ꯍꯦꯟꯕ ꯂꯩꯇꯦ ꯏꯚꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯣ ꯌꯣꯠ ꯊꯥꯡꯒꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯃ ꯍꯦꯛꯇ ꯍꯥꯡ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯐꯦꯁꯕꯨꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯀꯃꯟ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕꯁꯨ ꯂꯥꯏꯕ ꯑꯗꯨꯒ ꯌꯥꯡꯁꯨ ꯌꯥꯝꯅ ꯌꯥꯡꯕ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣꯝꯃ ꯑꯃ ꯊꯥꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯏꯚꯟ ꯃꯣꯏꯒꯤ ꯄꯦꯖ ꯍꯥꯡꯗꯕ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕꯨ ꯐꯦꯁꯕꯨꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯄꯥꯎꯒꯤ ꯆꯦꯅꯦꯜꯒꯨꯝꯕꯅꯦꯕ ꯁꯤꯗꯤ ꯑꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯪꯕ ꯀꯣ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕ ꯐꯪꯕ ꯑꯗꯨꯒ ꯊꯨꯅꯁꯨ ꯌꯧꯕ ꯑꯗꯒꯤ ꯃꯥꯅ ꯉꯁꯥꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯁꯤꯡꯅ ꯃꯣꯏꯅ ꯖꯒꯣꯏ ꯑꯃꯨꯛꯀ ꯁꯥꯔꯒꯁꯨ ꯃꯣꯏ ꯐꯣꯂꯣꯋꯔꯁꯤ 12K 15K 50Kꯒ ꯌꯧ ꯂꯩꯔꯝꯃꯦꯕꯀꯣ ꯄꯩꯁꯥꯒ ꯃꯌꯥꯝ ꯆꯪꯉꯝꯃꯦꯕ ꯑꯩꯒꯤꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯄꯥꯎ ꯐꯅꯌꯥꯝꯅ ꯐꯕ ꯄꯤꯔꯒꯁꯨ ꯑꯣꯡꯂꯤ ꯍꯧꯖꯤꯛꯁꯤ 8Kꯗꯒꯤ 8.2ꯗꯒꯤ ꯍꯦꯟꯒꯠꯄ ꯉꯝꯗꯦꯕ ꯑꯗꯨꯁꯨ ꯗꯥꯎꯟ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯀꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯇꯔꯁꯨ ꯃꯌꯥꯝ ꯂꯩ ꯀꯣ ꯑꯩꯒꯤ ꯍꯦꯇꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅꯤꯅ ꯑꯩ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ ꯃꯣꯏꯁꯨ ꯃꯣꯏ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯩꯁꯨ ꯑꯅꯤꯡꯕ ꯑꯃ ꯂꯩ ꯃꯁꯤ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩ ꯃꯁꯤ ꯃꯦꯁꯦꯖꯇ ꯍꯥꯏꯗꯣꯛꯑꯔꯣꯏ ꯃꯇꯝ ꯑꯩ ꯊꯕꯛꯅ ꯑꯣꯏꯠꯀꯦ ꯑꯥꯏ ꯋꯤꯜ ꯁꯣ ꯌꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯩꯗꯤ ꯆꯤꯟꯅ ꯉꯥꯡꯕ ꯃꯤꯁꯨ ꯅꯠꯇꯦ ꯊꯕꯛꯅ ꯑꯗꯨꯝ ꯇꯧꯕ ꯃꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯁꯛꯂꯣꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯑꯩꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯁꯦꯡꯕꯗ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯉꯁꯤꯐꯥꯎꯗꯤ ꯅꯤꯁꯥ ꯆꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯑꯆꯨꯝꯕꯗ ꯇꯧꯒꯦ ꯑꯆꯨꯝꯕꯗ ꯉꯥꯡꯒꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯄꯦꯖꯁꯤꯡꯗ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯅꯦ ꯃꯤ ꯑꯁꯨꯝ ꯈꯔ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯑꯥꯏ ꯑꯦꯝ ꯗ ꯀꯤꯡ ꯑꯣꯐ ꯇ꯭ꯔꯨꯠ ꯑꯅ ꯂꯩꯕꯅꯤ ꯑꯗꯣ ꯈꯨꯃꯟ ꯆꯥꯄꯤ ꯄꯥꯒꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯁꯨ ꯀꯣ ꯂꯩꯕꯤꯔꯣ ꯌꯨꯇ꯭ꯌꯨꯕ ꯑꯃꯁꯨ ꯀꯣ ꯍꯥꯡꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯣ ꯌꯦꯡꯉꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯑꯗꯣ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯣ ꯂꯥꯛꯄꯗꯨꯅ ꯃꯦꯗꯤꯌꯥ ꯑꯃ ꯀꯣ ꯍꯥꯡꯅꯕ ꯇꯧꯔꯁꯦ ꯑꯗꯨꯁꯨ ꯀꯔꯤꯒꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯦ 15-20ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯦ ꯑꯩꯉꯣꯟꯗ ꯏꯁꯇꯥꯔ ꯌꯥꯝ ꯊꯥꯖꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯇꯧꯕ ꯑꯩꯒꯤ ꯑꯦꯠꯂꯤꯁ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯦꯖꯁꯤꯡꯁꯦ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯐꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯈꯔ ꯐꯕ ꯀꯦꯃꯦꯔꯥ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯡꯕ ꯄꯥꯏꯔꯤꯁꯤ 23-25 ꯌꯧꯈ꯭ꯔꯕ ꯀꯦꯃꯦꯔꯥ ꯑꯐꯕ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯌꯥꯡꯕ 5Gꯗ ꯑꯗꯨ ꯌꯥꯝꯅ ꯑꯩꯅ ꯄꯥꯏꯔꯤꯁꯤꯗꯤ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯤꯗꯤ ꯁꯦꯡꯉꯦ ꯑꯩꯈꯣꯏ 9A Redmi 9A ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤ ꯕꯦꯛꯀꯤ ꯀꯦꯃꯦꯔꯥ ꯁꯦꯡꯉꯤ ꯐ꯭ꯔꯟꯒꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯄꯥꯏꯖꯔꯨꯕꯒꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯅ ꯃꯁꯤ ꯄꯣꯠꯁꯤ ꯀꯩꯅꯣꯝ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯁꯣꯔꯤ ꯂꯦꯠꯁ ꯆꯦꯟꯖ ꯗ ꯇꯣꯄꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯇꯧꯐꯝ ꯈꯪꯗꯕ ꯈꯔꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯈꯣꯏꯗꯒꯤ ꯄꯋꯥꯔ ꯂꯧꯊꯣꯛꯈꯤꯕꯗꯣ ꯁꯦꯟꯇꯔꯅ ꯄꯋꯥꯔ ꯂꯧꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯤ ꯁ꯭ꯇꯦꯠꯇꯨꯗ ꯂꯣꯏꯅ ꯑꯣꯔꯗꯔ ꯀꯅꯥꯅ ꯉꯥꯛꯀꯗꯒꯦꯕ ꯍꯣꯝ ꯂꯧꯊꯣꯛꯈ꯭ꯔꯒꯕꯨ ꯑꯣꯔꯗꯔ ꯄꯤꯕ ꯌꯥꯔꯣꯏꯕ ꯁꯦꯝꯅ ꯑꯣꯔꯗꯔ ꯄꯤꯕꯗ ꯀꯅꯥꯝ ꯆꯠꯂꯔꯣꯏꯕ ꯍꯣꯝꯒꯤ ꯊꯕꯛꯇꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯥꯔꯇꯤꯀꯜ 355 ꯑꯁꯤꯗꯤ ꯋꯤꯗꯥꯎꯠ ꯏꯝꯄꯣꯖꯤꯡ PR ꯍꯥꯏꯕꯅꯤ 356 ꯑꯃꯈꯛꯇꯅꯤ ꯆꯦꯟꯅꯔꯤꯁꯦ 356 ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯁꯤꯗꯤ ꯇꯨꯗꯣꯔꯤꯕ ꯄꯨꯂꯞ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯎꯔꯤꯕ MLA 60ꯃꯛ ꯄꯨꯂꯞ ꯇꯠꯇꯣꯔꯤꯕꯅꯤ ꯑꯃꯨꯛꯇꯗ ꯋꯥꯟ ꯇꯥꯏꯝꯗ ꯉꯁꯤ ꯑꯗꯨꯝ ꯊꯝꯈꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯣꯏ ꯗꯤꯖꯣꯜꯕ ꯇꯧꯔꯦ ꯒꯚꯔꯟꯃꯦꯟꯁꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯤ ꯍꯥꯏꯕ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯃꯁꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯈꯜ ꯋꯥꯏ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯂꯥꯜꯂꯛꯁꯤꯗ ꯖꯒꯣꯏ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ ꯃꯅꯤꯡ ꯅꯤꯛꯄꯅ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯄꯥꯔꯇꯤ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯖꯒꯣꯏ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯆꯥꯗꯣꯡ ꯐꯦꯁꯇꯤꯚꯦꯜꯒꯥꯟ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯉꯁꯥꯏ ꯍꯥꯏꯕꯅꯤ ꯁꯣꯝꯗꯅ ꯀꯞꯅ ꯂꯥꯎꯅꯔꯤ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯣꯁꯇꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯑꯩꯒꯤ ꯄꯣꯁꯇꯤ ꯃꯔꯧ ꯌꯥꯝ ꯂꯩꯕꯅꯤ ꯑꯩꯅ ꯏꯕ ꯄꯣꯁꯁꯤꯡꯁꯦ ꯄꯪꯊꯥ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯩ ꯄꯣꯁꯁꯦ ꯃꯁꯤꯡ ꯋꯥꯠꯂꯕꯅꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯃꯁꯤꯡ ꯄꯣꯁ ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯆꯥꯗꯣꯡ ꯐꯦꯁꯇꯤꯚꯦꯜꯗꯨꯒ ꯑꯩꯅ ꯍꯥꯏꯕꯅꯤ ꯆꯥꯗꯣꯡ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯈꯛꯇꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯕ ꯆꯤꯡꯒꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯄꯥ ꯂꯥꯟ ꯅꯪꯕꯗꯨ ꯌꯦꯡꯉ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯃꯨꯛꯇꯪ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯕꯤꯌꯨꯕꯀꯣ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯥꯗ ꯑꯐꯥꯎ ꯁꯥꯕ ꯈꯛꯅꯦꯕꯀꯣ ꯆꯤꯡꯃꯤꯁꯤꯡꯁꯤꯁꯨ ꯅꯥꯒꯥꯅꯦꯅ ꯂꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯂꯥꯟ ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯕꯁꯦ ꯃꯣꯏꯒꯤ ꯐ꯭ꯂꯦꯛ ꯇꯣꯉꯥꯟꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯂꯧ ꯌꯩꯌꯦꯕ ꯍꯟꯗꯛ ꯃꯦꯗꯤꯌꯥꯗ ꯌꯥꯎꯈꯤꯕꯗꯣ ꯁꯣꯝꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯩꯇꯩꯗꯁꯨ ꯀꯥꯞꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯁꯨ ꯀꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯦ ꯑꯣꯖꯥꯒꯤ ꯀꯤꯍꯣꯝ ꯔꯦꯁꯇꯨꯔꯦꯟꯗꯣ ꯀꯤꯍꯣꯝ ꯑꯩꯗꯤ ꯄꯥꯏꯅꯦꯄꯜ ꯁ꯭ꯇꯣꯜ ꯑꯃꯈꯛ ꯍꯥꯡꯕꯅꯤ ꯔꯦꯁꯇꯨꯔꯦꯟꯒꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯈꯟꯅꯁꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯃꯁꯛ ꯅꯥꯏꯕ ꯏꯃꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯆꯠꯊꯣꯛꯇꯦ ꯑꯗꯣ ꯃꯊꯛꯇ ꯂꯩꯇ꯭ꯔꯒꯁꯨ ꯃꯈꯥꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯠꯁꯤ ꯂꯣꯏꯗꯣꯔꯦ ꯀꯩꯅꯣꯅꯤ ꯁꯣꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯇꯧꯔꯤ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤꯕ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯅꯤ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯆꯥꯎꯋꯤ ꯎꯃꯪꯗ ꯂꯩꯔꯒꯁꯨ ꯑꯩ ꯃꯣꯗꯔꯟ ꯐꯦꯁꯤꯂꯤꯇꯤꯗ ꯑꯩ ꯂꯣꯏ ꯊꯝꯕꯅꯤ ꯍꯟꯗꯛ ꯅꯦꯠ ꯊꯤꯡꯕꯒꯗꯣ ꯑꯩꯒꯤ ꯌꯥꯎꯗꯦ ꯑꯩꯒꯤꯗꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯁꯥꯏꯟ ꯇꯧꯅꯔꯒ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒ ꯇꯧꯔꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯂꯧꯋꯤ ꯅꯦꯠ ꯑꯩꯈꯣꯏ ꯐꯪꯗꯕ ꯂꯩꯇꯦ ꯆꯠꯁꯦ ꯂꯣꯏꯔꯦ ꯑꯩ ꯃꯤꯅꯤꯠ 10 ꯍꯥꯏꯈꯤꯕ꯭ꯔꯥ ꯂꯣꯏꯔꯦ ꯑꯗꯨ ꯑꯩ ꯃꯊꯛꯇ ꯑꯩꯁꯦ ꯃꯩꯗꯨ ꯌꯥꯎꯔꯝꯃꯒꯗꯤ ꯉꯥꯏꯍꯥꯛ ꯇꯧꯔꯛꯀꯦ ꯃꯩ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯈꯔ ꯂꯩꯔꯤ ꯁꯤꯅꯤ ꯑꯩꯉꯣꯟꯗ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯀꯝꯄꯦꯜ ꯇꯧꯔꯛꯏꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯂꯥꯏꯚ ꯇꯧꯒꯗꯕꯁꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯂꯧꯈ꯭ꯔꯦ ꯆꯠꯂꯨꯔꯦ ꯇꯨꯏꯁꯟꯗ ꯑꯃꯨꯛ ꯑꯗ ꯑꯩꯅ ꯇꯧꯔꯤꯁꯤꯅꯦ ꯔꯣꯕꯣꯠꯇꯧꯅ ꯑꯩ ꯐꯤ ꯃꯌꯥꯝ ꯂꯤꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯁꯦ ꯀꯥꯏꯅꯗꯕ ꯌꯥꯇꯅ ꯅꯤꯖꯔꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩ ꯀꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯀꯣ ꯑꯗꯨꯕꯨ ꯋꯥꯟ ꯗꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯀꯟꯀꯔ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯁꯤ ꯑꯩꯅ ꯂꯥꯎꯊꯣꯛꯏꯁꯤꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯋꯥꯟ ꯗꯦ ꯑꯩ ꯀꯟꯀꯔ ꯇꯧꯒꯅꯤ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯑꯩꯒ ꯀꯟꯀꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝ ꯆꯪꯕ ꯌꯥꯏ ꯏꯠ ꯃꯦ ꯕꯤ ꯇꯦꯀꯟ ꯁꯝ ꯇꯥꯏꯝ ꯕꯠ ꯑꯥꯏ ꯋꯤꯜ ꯀꯟꯀꯔ ꯋꯥꯟ ꯗꯦ ꯑꯆꯨꯝꯕ ꯇꯧꯗꯕ ꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏ ꯂꯩꯔꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏ ꯂꯦꯞꯈꯤꯕꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯖꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯄꯥꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯀꯣꯜ ꯀꯣ ꯂꯥꯛꯑꯦ ꯑꯗꯨꯅ ꯆꯠꯁꯦꯅ ꯍꯥꯏꯔꯤꯁꯦ ꯃꯊꯛꯇ ꯑꯩꯒꯤ ꯗꯨꯀꯥꯟ ꯁꯪꯉꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯁꯤꯗꯗꯤ ꯑꯩꯒꯤ ꯁꯤꯅ ꯍꯧꯖꯤꯛ ꯑꯩ ꯋꯥꯏ ꯐꯥꯏꯗꯤ ꯁꯝꯃꯤꯅꯤ ꯑꯩ ꯁꯤꯗꯩ ꯋꯥꯏ ꯐꯥꯏꯗꯨ ꯁꯤꯗ ꯆꯥꯔꯒꯗꯤ ꯑꯩ ꯅꯦꯠ ꯌꯥꯎꯕꯅꯤ ꯑꯗꯨꯝ ꯑꯩꯅ ꯇꯧꯒꯦ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯇꯦ ꯍꯥꯏꯗꯅ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯒꯤ ꯄꯣꯠꯇꯣ ꯉꯁꯥꯏ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯈꯔ ꯑꯃꯁꯨ ꯍꯧꯋꯤ ꯈꯔ ꯑꯃꯁꯨ ꯍꯧꯗꯦ ꯇꯨꯝꯗꯣꯏꯅꯤ ꯑꯗꯨꯃꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯁꯤ ꯄꯕ꯭ꯂꯤꯛꯀꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯃꯇꯝ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯍꯧꯖꯤꯛꯁꯤ ꯅꯤꯛꯄ ꯈꯔ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯃꯆꯥ ꯃꯆꯥ ꯊꯣꯛꯄ ꯍꯧꯔꯛꯑꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯏꯄꯤꯁꯦꯟꯇꯔꯁꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯑꯩꯅ ꯑꯥꯔꯠꯀ꯭ꯋꯦꯛꯅꯦ ꯍꯥꯏꯕꯅꯤꯀꯣ ꯑꯥꯔꯠꯀ꯭ꯋꯦꯛ ꯑꯁꯦꯡꯕ ꯅꯠꯇꯦ
ꯑꯗꯨꯅ ꯏꯄꯤꯁꯦꯟꯇꯔꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ 60,000ꯗꯨ ꯃꯈꯣꯏ ꯀꯗꯥꯏ ꯂꯩꯔꯒꯦ ꯉꯁꯥꯏ ꯑꯩꯅ ꯆꯠꯄꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ ꯂꯝꯕꯤꯗ ꯗꯤꯁꯇꯔꯕ ꯇꯧꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤꯒꯤꯗ ꯃꯣꯏ ꯄꯣꯠꯁꯤꯡꯗꯣ ꯇꯥꯁꯜꯂꯒ ꯐꯝꯃꯦ ꯀꯅꯥꯝꯇ ꯌꯦꯡꯕꯤꯗ꯭ꯔꯦ ꯂꯩꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯥꯔꯇꯤꯀꯜ 14ꯅꯦ 19ꯅꯦ 21ꯅꯦ ꯃꯁꯤ ꯚꯥꯏꯂꯦꯠ ꯇꯧꯔꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯦꯄ꯭ꯔꯣꯆ ꯀꯣ ꯇꯧꯗ꯭ꯔꯤꯕꯣ ꯔꯤꯚꯤꯌꯨ ꯑꯣꯏꯅ ꯑꯩ ꯃꯗꯨ ꯍꯥꯏꯔꯣꯏ ꯑꯩ ꯃꯇꯝ ꯋꯥꯠꯂꯤ ꯃꯣꯏꯒ ꯑꯩꯒ ꯍꯥꯏꯅꯕ ꯂꯩ ꯑꯩꯒꯤ ꯄꯦꯄꯔ ꯐꯣꯡꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯆꯠꯂꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ